ꯑꯩꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯤꯌꯥꯝꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯨꯝ ꯂꯥꯏꯈꯨꯔꯝ. ꯋꯥꯔꯤ ꯃꯃꯤꯡꯅ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯤ ꯊꯧꯏꯟꯁꯤꯟꯗ ꯏꯅꯞꯄ. ꯂꯣꯏꯕꯤꯁꯤꯡ ꯑꯗꯨꯒꯤ ꯆꯤꯡꯒꯤ ꯆꯤꯡꯈꯣꯡ ꯍꯥꯊꯔꯛꯄ ꯃꯐꯝ, ꯎꯅ ꯈꯖꯤꯛ ꯄꯥꯔꯞꯅ ꯍꯧꯕ, ꯇꯤꯡꯊꯧꯅ ꯁꯟꯗꯣꯛꯄ ꯃꯐꯝ ꯖꯒꯥ, ꯅꯥꯄꯤꯅ ꯇꯨꯝꯐꯛ ꯃꯆꯤꯜ ꯇꯨꯝꯈꯠꯇꯨꯅ ꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯨꯝꯗꯣꯡ ꯑꯣꯏꯅ ꯑꯃꯃꯝꯇꯪ ꯂꯟꯇꯛ ꯇꯥꯅꯈ꯭ꯔꯤ. ꯆꯤꯡꯌꯥꯒ ꯑꯣꯏꯔꯦ, ꯏꯁꯤꯛ ꯁꯤꯛꯏ, ꯃꯤꯅꯒ ꯄꯥꯅ ꯂꯩꯔꯦ, ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯤꯛꯏ. ꯃꯈꯣꯏ ꯃꯌꯥꯝꯅ ꯈꯨꯟꯗꯥꯔꯤꯕ ꯑꯁꯤ ꯆꯤꯡꯈꯣꯡꯗꯅꯤ. ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯈꯔ ꯋꯥꯡꯂꯞ ꯇꯧꯏ. ꯆꯤꯡꯃꯥꯏ ꯑꯗꯨꯗꯒꯤ ꯈꯔ ꯀꯥꯈꯠꯈ꯭ꯔꯒꯅ ꯎ ꯋꯥꯅ ꯀꯨꯡꯅ ꯄꯥꯛ ꯁꯟꯅ ꯍꯧꯈ꯭ꯔꯦ. ꯆꯤꯡꯃꯥꯏꯗ ꯍꯧꯕ ꯏꯅ ꯌꯨꯝꯊꯛ ꯀꯨꯞꯂꯒ ꯂꯩꯅꯕ ꯌꯨꯝ ꯀꯩ ꯁꯥꯟꯅꯩ. ꯃꯁꯤꯅ ꯃꯈꯣꯏꯒꯤ ꯍꯤꯡꯅꯕꯒꯤ ꯄꯨꯟꯁꯤ ꯃꯑꯣꯡꯅꯤ. ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇꯒꯤ ꯋꯥꯏꯔꯥꯛ ꯈꯣꯡꯒꯨꯜꯂꯤ, ꯋꯥꯉꯝ ꯁꯥꯐꯥ ꯇꯥꯟ, ꯂꯤꯔꯨꯡ ꯇꯦꯟꯗꯣꯡ ꯊꯥ, ꯌꯥꯔꯨ ꯈꯣꯡꯒꯨꯜꯂꯤ. ꯁꯥ ꯑꯃꯠꯇ ꯁꯥꯐꯥꯗꯦ, ꯂꯥꯡ ꯑꯃꯠꯇ ꯂꯥꯡꯊꯥꯛꯇꯦ. ꯁꯥ ꯆꯥꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯂꯩꯔꯝꯗꯦ. ꯑꯗꯨꯅ ꯎꯃꯪ ꯑꯣꯏꯔꯕꯁꯨ, ꯁꯥ ꯀꯩꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯕꯁꯨ ꯁꯥ ꯑꯃꯠꯇ ꯐꯥꯗꯦ, ꯃꯆꯤꯟꯖꯥꯛ ꯑꯣꯏꯒꯦ ꯍꯥꯏꯅ ꯊꯧꯔꯥꯡꯗꯦ. ꯑꯁꯤꯒꯨꯝꯕ ꯆꯤꯡꯃꯥꯏ ꯑꯁꯤꯗ ꯆꯥꯎꯔꯛꯈꯤꯕꯅꯤ ꯍꯥꯎꯉꯝꯇꯣꯟ ꯑꯁꯤ. ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯁꯪꯒꯥꯏꯗ ꯄꯥꯈꯪ ꯁꯥꯔꯦꯞ ꯀꯥꯡꯗꯣꯡꯐꯥ, ꯃꯁꯪ ꯅꯥꯏ, ꯁꯥꯃꯨ ꯍꯛꯆꯥꯡꯅ ꯄꯨꯝꯕꯨꯝꯅ, ꯃꯇꯥ ꯐꯕ ꯅꯨꯄꯥꯒꯨꯝ ꯂꯨꯝ ꯂꯥꯎꯕ ꯃꯇꯧꯅꯤ. ꯈꯨꯜ ꯑꯁꯤꯒꯤ ꯍꯤꯡꯅꯕꯒꯤ ꯄꯥꯝꯕꯩꯅ ꯉꯥ ꯐꯥꯕ ꯑꯁꯤꯅꯤ. ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯆꯤꯡ ꯑꯁꯤꯗꯒꯤ ꯑꯋꯥꯡꯂꯣꯝꯗ ꯈꯖꯤꯛ ꯍꯥꯏꯒꯠꯂꯒ ꯏꯆꯦꯜ ꯑꯃ ꯂꯣꯛꯆꯞ ꯑꯣꯏꯅ ꯆꯤꯡꯒꯤ ꯇꯪꯈꯥꯏ ꯂꯣꯏꯅꯕ ꯁꯔꯨꯛꯇꯒꯤ ꯐꯥꯎꯗꯔꯛꯇꯨꯅ ꯇꯨꯔꯦꯜ ꯃꯔꯤꯜ ꯑꯣꯏꯅ ꯆꯦꯜꯂꯤ. ꯍꯥꯏꯔꯤꯕ ꯇꯨꯔꯦꯜ ꯑꯁꯤ ꯉꯥ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩ. ꯇꯨꯔꯦꯜ ꯃꯔꯤꯜ ꯑꯁꯤꯕꯨ ꯍꯥꯎꯔꯩꯈꯣꯡ ꯍꯥꯏꯅ ꯀꯧꯏ. ꯍꯥꯎꯔꯩꯈꯣꯡ ꯑꯁꯤꯗꯒꯤ ꯉꯥ ꯐꯥꯗꯨꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯨ ꯃꯕꯨꯛ ꯊꯥꯛꯏ, ꯍꯤꯡꯉꯤ. ꯍꯥꯎꯉꯝꯇꯣꯟꯅ ꯃꯁꯨꯡ ꯂꯦꯡꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯅ ꯍꯥꯏꯔꯛꯏ. ꯗꯥꯎꯆꯥ, ꯉꯁꯤꯗꯤ ꯂꯦꯝꯂꯩ ꯉꯥꯊꯧ ꯇꯥꯟꯕ ꯉꯥꯒꯤ ꯉꯥꯔꯝ ꯊꯤꯕ ꯑꯁꯤ ꯋꯥꯡꯂꯦꯟ ꯈꯣꯡꯍꯧꯊꯤꯟ ꯈꯔ ꯉꯟꯅ ꯈꯣꯡꯗꯣꯏꯁꯤ. ꯇꯨ, ꯅꯣꯡꯊꯛꯇ ꯃꯪꯂꯤꯕ ꯅꯣꯡ ꯑꯁꯤ ꯎꯔꯦꯗꯅ. ꯐꯤꯕꯝ ꯑꯃ ꯀꯥꯏꯕ ꯃꯈꯩ ꯃꯪꯂꯤ. ꯅꯣꯡ ꯑꯁꯤꯅ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯂꯦꯝꯂꯩ ꯉꯥ ꯐꯥꯍꯧꯔꯁꯤ. ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ. ꯑꯋꯥꯡ ꯆꯤꯊꯦꯛꯇꯒꯤ ꯍꯧꯔꯛꯄ ꯅꯣꯡꯗꯤ ꯀꯜꯂꯤ, ꯑꯊꯠ ꯑꯈꯝ ꯂꯩꯇꯦ. ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯑꯋꯥ ꯍꯣꯏꯖꯣꯡꯅꯕ ꯄꯤ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯑꯍꯜꯁꯤꯡꯅ ꯄꯪꯃꯦꯜꯂꯤ. ꯍꯟꯗꯛ ꯏꯊꯥ ꯊꯥꯖꯗꯅ ꯃꯪꯂꯛꯂꯤꯕ ꯅꯣꯡ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯗꯤ ꯃꯆꯦꯛꯅ ꯌꯩꯗꯨꯅ ꯇꯥꯛꯂꯤ. ꯅꯣꯡ ꯑꯁꯤ ꯃꯥꯏꯀꯩ ꯃꯔꯤꯗ ꯑꯁꯨꯝ ꯇꯞꯅ ꯁꯟꯗꯣꯛꯈ꯭ꯔꯤ. ꯃꯁꯤ ꯁꯣꯏꯗꯅ ꯇꯥꯔꯛꯂꯒꯅꯤ. ꯀꯔꯤꯒꯨꯝꯕ ꯇꯥꯕꯨ ꯇꯥꯔꯛꯂꯕꯗꯤ ꯈꯣꯡ ꯑꯁꯤꯗ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯕ ꯍꯦꯛꯇ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ. ꯑꯗꯨꯅ ꯉꯥ ꯈꯔ ꯌꯥꯝꯅ ꯐꯥꯖꯤꯟꯍꯧꯁꯤ. ꯅꯁꯥꯒꯤ ꯂꯥꯡꯁꯤꯡ ꯑꯗꯨ ꯃꯄꯣꯠ ꯁꯨꯅ ꯄꯥꯏꯁꯤꯟꯅꯔꯛꯂꯣ. ꯊꯨꯅ ꯈꯣꯡꯗꯣꯏꯍꯧꯔꯁꯤ. ꯈꯨꯜꯒꯤ ꯅꯍꯥ ꯃꯈꯩ ꯍꯧꯅꯗꯨꯅ ꯉꯥ ꯐꯥꯕ ꯑꯁꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯩ. ꯄꯥꯈꯪ ꯃꯆꯥ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯏ. ꯍꯥꯎꯉꯝꯇꯣꯟ ꯃꯃꯥꯡ ꯊꯥꯗꯨꯅ ꯂꯨꯆꯤꯡꯗꯨꯅ ꯂꯥꯛꯏ. ꯑꯁꯨꯝ ꯑꯋꯥꯡ ꯄꯥꯡꯅ ꯂꯥꯛꯄꯅ ꯃꯥꯡ ꯊꯥꯔꯤꯕ ꯍꯥꯎꯉꯝꯇꯣꯟꯅ ꯃꯃꯤꯠ ꯑꯗꯨꯅ ꯅꯥꯀꯟ ꯑꯣꯏꯔꯞꯅ ꯂꯩꯈ꯭ꯔꯤꯕ ꯃꯣꯡꯁꯣꯡ ꯑꯗꯨꯋꯥꯏꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯅꯥꯁꯣꯟꯅ ꯇꯥꯔꯛꯏ. ꯋꯥꯈꯜ ꯑꯗꯨ ꯈꯪꯐꯥ ꯐꯥꯖꯤꯟꯈ꯭ꯔꯤ. ꯃꯣꯡꯁꯣꯡ ꯑꯗꯣꯝꯗ ꯃꯃꯤꯠ ꯑꯗꯨꯅ ꯂꯝꯗꯥꯔꯨꯔꯤ. ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯑꯅꯤꯔꯛ ꯍꯟꯅ ꯅꯥꯁꯣꯟꯅꯅ ꯍꯥꯎꯉꯝꯇꯣꯟꯒꯤ ꯅꯥꯄꯗ ꯇꯥꯔꯛꯂꯤ. ꯃꯁꯥꯗ ꯈꯪꯅꯤꯡꯕ ꯄꯣꯛꯂꯛꯂꯤ. ꯇꯨꯡ ꯊꯥꯡꯗꯨꯅ ꯂꯥꯛꯂꯤꯕ ꯃꯇꯥꯎꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡ ꯍꯥꯏꯔꯛꯏ. ꯏꯇꯥꯎꯁꯥ, ꯋꯥꯡꯂꯦꯟ ꯃꯤꯀꯨꯞ ꯑꯃꯠꯇ ꯃꯂꯥꯡ ꯏꯆꯤꯛ ꯊꯦꯡꯕꯤꯔꯝꯈꯣ. ꯅꯇꯥꯎ ꯑꯩ ꯄꯥꯂꯦꯝ ꯏꯃꯥ ꯂꯥꯏꯔꯕꯤꯒꯤ ꯊꯧꯗꯥꯛꯏꯟ ꯑꯁꯣꯝꯒꯤ ꯃꯣꯡꯁꯣꯡ ꯑꯁꯣꯝꯗ ꯍꯧꯕ ꯌꯨꯔꯩ ꯄꯥꯝꯕꯤꯒꯤ ꯃꯅꯥꯗꯣ ꯈꯔ ꯑꯃꯨꯛꯇ ꯍꯦꯛꯂꯨꯈꯤꯒꯦ. ꯄꯥꯂꯦꯝ ꯏꯃꯥꯗꯣ ꯏꯔꯤꯔꯤ, ꯏꯁꯤꯡꯗ ꯐꯨꯠꯂꯒ ꯂꯥꯏꯖ ꯁꯥꯗꯦꯡ ꯊꯣꯛꯍꯟꯒꯦ. ꯍꯣꯔꯦꯟ ꯃꯣꯡ ꯃꯌꯨꯝ ꯀꯥꯔꯛꯄꯗ ꯍꯦꯛꯄ ꯑꯗꯣ ꯈꯣꯡꯍꯧ ꯊꯤꯟꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ. ꯍꯧꯖꯤꯛ ꯍꯦꯛꯇꯃꯛ ꯈꯔ ꯃꯈꯩ ꯍꯦꯛꯂꯨꯈꯤꯒꯦ. ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯝꯈꯣꯀꯣ. ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯥꯛꯃꯤꯟꯅꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯌꯥꯗꯨꯅ ꯐꯝꯗꯨꯅ ꯂꯩꯅꯍꯧꯔꯤ. ꯍꯥꯎꯉꯝꯇꯣꯟ ꯃꯈꯣꯡ ꯑꯗꯨ ꯇꯞꯅ ꯊꯥꯡꯖꯤꯟꯗꯨꯅ ꯆꯪꯂꯛꯄ ꯍꯧꯔꯤ. ꯃꯅꯥꯀꯣꯡ ꯑꯗꯨꯗ ꯇꯥꯔꯛꯈꯤꯕ ꯈꯣꯟꯊꯥꯡ ꯑꯗꯨꯒꯤ ꯍꯤꯔꯝ ꯃꯥꯏꯀꯩ ꯂꯩꯕ ꯍꯧꯔꯛꯂꯤ. ꯃꯣꯡꯁꯣꯡ ꯑꯗꯣꯝꯗ ꯃꯃꯤꯠ ꯑꯗꯨ ꯀꯨꯞꯇꯨꯅ ꯌꯦꯡꯉꯤ. ꯑꯗꯨꯒ ꯆꯪꯂꯛꯏ. ꯑꯁꯨꯝ ꯆꯪꯂꯛꯄꯅ ꯃꯣꯡꯁꯣꯡ ꯑꯗꯨ ꯐꯥꯎꯖꯤꯜꯂꯛꯏ. ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯉꯁꯥꯏ ꯅꯥꯁꯣꯟꯅꯅ ꯇꯥꯔꯛꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯌꯦꯛ ꯈꯔ ꯁꯦꯡꯂꯞꯅ ꯅꯥꯀꯣꯡꯗ ꯇꯥꯕ ꯐꯪꯂꯛꯂꯤ. ꯈꯣꯟꯖꯦꯜ ꯑꯗꯨꯅ, ꯇꯨ ꯌꯦꯡꯉꯨ, ꯎꯔꯕꯔꯥ? ꯆꯤꯡꯃꯥꯏ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯄꯥꯛꯂꯞ ꯇꯧꯕ ꯅꯨꯡꯄꯥꯛ ꯑꯅꯤꯅ ꯋꯥꯡꯅ ꯐꯩꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯈꯨꯜ ꯑꯁꯤ ꯁꯨꯔꯨꯡꯅꯤ.
ꯃꯄꯥꯜꯒꯤ ꯆꯥꯒꯣ ꯑꯁꯤꯗ ꯄꯤꯛꯂꯕꯁꯨ ꯃꯅꯨꯡꯗꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯔꯤ꯫ ꯇꯥꯏꯕꯪ ꯑꯃꯅꯤ ꯃꯅꯨꯡꯗꯅ ꯍꯥꯎꯉꯝꯇꯣꯟ ꯃꯃꯤꯠ ꯑꯗꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯈꯨꯗꯨꯡ ꯂꯤꯕꯗ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯑꯆꯧꯕ ꯅꯨꯡꯄꯥꯛ ꯃꯊꯛ ꯑꯃꯗ ꯅꯨꯖꯥ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅ ꯐꯝꯂꯒ ꯃꯊꯟꯇ ꯋꯥ ꯉꯥꯡꯖꯔꯤꯕꯗꯨ ꯎꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯌꯣꯜꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯍꯥꯎꯉꯝꯇꯣꯟꯁꯨ ꯍꯪꯒꯠꯅ ꯌꯦꯡꯉꯤ꯫ ꯎꯔꯦ ꯑꯄꯥꯛꯄ ꯅꯨꯡꯄꯥꯛ ꯑꯅꯤꯅ ꯐꯩꯅ ꯋꯥꯡꯅ ꯈꯟꯖꯤꯜꯂꯤꯕꯗꯨ꯫ ꯃꯈꯨꯜ ꯑꯗꯨ ꯍꯥꯎꯉꯝꯇꯣꯟ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯆꯧꯕ ꯏꯆꯥꯎ ꯑꯃ ꯂꯥꯛꯀꯗꯧꯔꯤ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯏꯆꯥꯎ ꯑꯁꯤꯅ ꯇꯥꯏꯕꯪ ꯀꯌꯥ ꯑꯃꯒꯤ ꯊꯋꯥꯏꯕꯨ ꯆꯦꯟꯊꯗꯨꯅ ꯄꯨꯒꯗꯧꯔꯤ꯫ ꯊꯋꯥꯏ ꯀꯌꯥ ꯈꯥꯡꯎꯊꯛꯇ ꯃꯥꯡꯒꯗꯧꯔꯤ꯫ ꯏꯆꯥꯎ ꯑꯁꯤꯅ ꯂꯥꯛꯀꯗꯕꯒꯤ ꯃꯔꯝꯁꯨ ꯍꯥꯏꯕꯤꯔꯝꯒꯦ꯫ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟꯕ ꯇꯥꯏꯕꯪ ꯑꯁꯤꯗ ꯂꯥꯏꯌꯥꯝꯁꯤꯡ ꯀꯟꯅ ꯈꯠꯅꯔꯤ꯫ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯂꯤ꯫ ꯑꯉꯝ ꯑꯉꯝꯕ ꯍꯥꯠꯇꯣꯛꯅꯔꯛꯀꯗꯧꯔꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯔꯨꯗꯤ ꯆꯤꯒꯣꯡꯂꯩ ꯃꯇꯥꯒꯤ ꯃꯑꯣꯏꯔꯦ꯫ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯂꯥꯏꯌꯥꯝꯁꯤꯡꯅ ꯈꯠꯅꯕ ꯈꯥꯝꯅꯕ ꯑꯀꯟꯕ ꯅꯣꯡꯕꯨ ꯍꯩꯊꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯋꯥꯐꯝꯗꯤ ꯑꯩ ꯍꯥꯏꯔꯔꯣꯏ꯫ ꯅꯨꯡꯄꯥꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯅꯨꯡꯖꯦꯡꯂꯛꯇ ꯀꯨꯝꯊꯈ꯭ꯔꯦ꯫ ꯑꯆꯧꯕ ꯅꯨꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯀꯨꯝꯊꯈꯤꯕꯅ ꯃꯍꯥꯛꯀꯤ ꯃꯃꯤ ꯑꯗꯨ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯀꯗꯣꯝꯗ ꯆꯠꯈꯤꯕꯅꯣ ꯎꯍꯧꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯍꯥꯏꯔꯝꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯕꯨ ꯇꯥꯔꯒ ꯍꯥꯎꯉꯝꯇꯣꯟꯗꯤ ꯑꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯕꯨ? ꯅꯠꯇꯦ, ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯀꯗꯔꯥ? ꯑꯩꯕꯨ ꯊꯥꯖꯁꯤꯔꯅꯦ? ꯀꯝꯗꯧꯕ? ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯅ "ꯏꯇꯥꯎ" ꯍꯥꯏꯅ ꯀꯧꯔꯛꯏ꯫ ꯍꯥꯎꯉꯝꯇꯣꯟꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯃꯃꯥꯏ ꯑꯗꯨ ꯁꯠ ꯂꯩꯊꯣꯔꯛꯏ꯫ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯕ ꯈꯣꯡꯂꯣꯏ ꯑꯗꯨ ꯑꯣꯏꯔꯝꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯌꯨꯔꯩ ꯃꯅꯥ ꯍꯦꯛꯀꯅꯤ ꯍꯥꯏꯅ ꯆꯠꯈ꯭ꯔꯒ ꯀꯔꯤꯅꯣ ꯃꯐꯝ ꯑꯁꯤꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯗꯤ? ꯑꯩꯈꯣꯏꯗꯤ ꯅꯪ ꯍꯜꯂꯛꯃꯟꯗ꯭ꯔꯕ ꯑꯗꯨꯗ ꯀꯩꯗꯧꯕ ꯌꯥꯎꯈ꯭ꯔꯕꯅꯣ ꯍꯥꯏꯅ ꯃꯤꯄꯥꯏꯅꯔꯨꯔꯦ꯫ ꯀꯗꯥꯏ ꯄꯥꯃꯦꯜ ꯃꯅꯥꯗꯤ ꯍꯦꯛꯇ꯭ꯔꯤꯕ꯭ꯔꯣ ꯅꯪꯕꯣ?" ꯍꯥꯎꯉꯝꯇꯣꯟꯅ ꯆꯤꯡꯅꯈ꯭ꯔꯅꯤ ꯈꯟ ꯑꯣꯏꯗꯕ ꯁꯠ ꯄꯥꯎꯃꯦꯜꯂꯤ꯫ "ꯇꯨ ꯑꯁꯤꯒꯤ ꯏꯁꯤꯡ ꯆꯥꯏꯕꯤꯁꯤꯗ ꯌꯥꯔꯧꯁꯥ ꯑꯃ ꯂꯥꯏꯖ ꯏꯁꯤꯡ ꯊꯛꯂꯒ ꯂꯩꯔꯝꯕ꯫ ꯆꯪꯁꯤꯟꯕ ꯀꯤꯗꯨꯅ ꯃꯍꯥꯛꯅ ꯆꯠꯈꯤꯕꯗꯣ ꯉꯥꯏꯍꯥꯛ ꯉꯥꯏꯔꯕ꯫ ꯑꯣ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯒ ꯆꯠꯂꯒ ꯍꯦꯛꯇ ꯍꯦꯛꯂꯨꯔꯁꯤ꯫ ꯌꯥꯔꯅꯤ, ꯀꯣꯟꯅ ꯍꯦꯛꯂꯒꯦ, ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯍꯥꯎꯔꯩꯈꯣꯡ ꯑꯗꯨ ꯌꯧꯔꯦ꯫ ꯃꯍꯩ ꯃꯐꯤ ꯐꯤꯖꯦꯠ ꯁꯦꯝꯅꯔꯦ꯫ ꯃꯥꯒꯤ ꯄꯨꯅꯔꯛꯄ ꯅꯝꯕꯣ ꯀꯤꯁꯤ ꯊꯣꯛꯇꯨꯅ ꯂꯥꯡꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯅꯔꯦ꯫ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯏꯃꯥꯏꯗ ꯀꯨꯝꯊꯕ ꯌꯥꯎꯅꯈ꯭ꯔꯦ꯫ ꯍꯥꯎꯉꯝꯇꯣꯟꯁꯨ ꯉꯥꯔꯝ ꯐꯔꯝꯒꯅꯤ ꯈꯟꯕ ꯃꯐꯝ ꯑꯃꯗ ꯆꯤꯗꯥꯏ ꯑꯃꯗ ꯃꯈꯨꯠꯇ ꯂꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩꯁꯤꯟꯗꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯇꯌꯥꯡꯇ ꯁꯣꯏꯔꯤ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯋꯥꯡꯂꯦꯟ ꯃꯃꯥꯡꯗ ꯏꯁꯤꯡ ꯆꯥꯏꯕꯤ ꯈꯣꯡꯕꯥꯜꯗ ꯎꯔꯛꯈꯤꯕ ꯅꯨꯄꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯅꯥꯀꯣꯡ ꯑꯗꯨꯗ ꯁꯣꯟꯊꯥꯡꯅꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯗꯨꯅ ꯂꯩꯔꯔꯦ꯫ ꯋꯥꯈꯜ ꯑꯗꯨ ꯃꯪꯂꯥꯟ ꯑꯃꯗ ꯇꯥꯎꯕꯒꯨꯝ ꯇꯧꯔꯤ꯫ ꯍꯥꯎꯉꯝꯇꯣꯟ ꯃꯈꯨꯠꯇ ꯄꯥꯏꯕ ꯂꯥꯡ ꯑꯗꯨ ꯂꯩꯔꯥꯏꯗ ꯂꯦꯞꯇꯨꯅ ꯁꯥꯅ ꯂꯪꯉꯤ꯫ ꯑꯗꯨꯒ ꯂꯩꯔꯥꯏ ꯑꯗꯣꯝꯗ ꯈꯔ ꯆꯠꯂꯤ꯫ ꯂꯥꯡ ꯑꯗꯨꯗ ꯉꯥ ꯊꯨꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯍꯥꯎꯔꯩꯈꯣꯡ ꯑꯗꯨꯒꯤ ꯅꯨꯡꯄꯥꯛꯅ ꯈꯔ ꯀꯨꯡꯂꯞ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯈꯣꯡꯕꯨꯔꯣꯏꯁꯤꯡ ꯇꯝꯕ ꯄꯥꯈꯪꯁꯤꯡ ꯑꯗꯨꯗ ꯂꯥꯡ ꯊꯥꯔꯤ꯫ ꯂꯥꯡꯗ ꯉꯥ ꯆꯪꯕ ꯐꯥꯕ ꯌꯥꯎꯅꯈ꯭ꯔꯦ꯫ ꯍꯔꯥꯎ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯅꯈ꯭ꯔꯦ꯫ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯉꯁꯤꯗꯤ ꯇꯥꯟꯖꯥ ꯆꯥꯕ ꯍꯥꯏꯗꯨꯔ ꯈꯪꯗꯦ, ꯉꯥꯖꯥꯎ ꯑꯃ ꯍꯥꯟꯅ ꯂꯥꯡꯗ ꯊꯨꯔꯔꯤ꯫ ꯅꯨꯡꯉꯥꯏꯔꯦ." ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯤ, "ꯅꯣꯡꯅ ꯄꯥꯅ ꯁꯟꯗꯣꯛ ꯅꯨꯡꯊꯤ ꯃꯪꯕꯁꯤꯗ ꯂꯦꯝꯂꯩ ꯉꯥꯁꯤꯡꯁꯦ ꯊꯣꯏꯅ ꯃꯊꯤ ꯐꯣꯡꯗꯨꯅ ꯏꯃꯥꯏꯗ ꯃꯣꯡꯂꯔꯦ꯫ ꯃꯇꯥꯡ ꯇꯥꯟꯖꯥ ꯑꯁꯤ ꯆꯥꯔꯤꯉꯩ ꯅꯪꯒꯤ ꯉꯝꯖꯕ ꯁꯛꯇꯤ ꯄꯨꯊꯣꯛꯇꯨꯅ ꯑꯃꯣꯡꯕ ꯉꯥꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯐꯥꯅꯍꯧꯔꯣ." ꯑꯃꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ ꯍꯥꯎꯉꯝꯇꯣꯟꯗꯤ ꯃꯊꯟꯇ ꯑꯁꯣꯝꯒꯤ ꯆꯤꯗꯥꯏ ꯑꯁꯣꯝꯗ ꯂꯩꯁꯤꯟꯗꯨꯅ ꯂꯩꯔꯦꯅꯦ꯫ ꯅꯠꯇꯦ, ꯃꯥꯒꯤ ꯁꯛꯐꯝ ꯑꯁꯤꯕꯨ ꯉꯥꯒ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯣꯡꯂꯕ ꯖꯥꯠꯅꯣ? ꯑꯩꯈꯣꯏꯗꯒ ꯍꯧꯗꯈꯩ ꯃꯊꯟꯇ ꯍꯣꯠꯅꯔꯤꯕꯁꯤꯕꯣ? ꯑꯩꯈꯣꯏꯒꯤ ꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯃꯐꯝ ꯑꯁꯤꯅ ꯍꯦꯟꯖꯔꯝꯒꯗ꯭ꯔꯅꯦ?" ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯈꯣꯜꯗꯨ ꯍꯧꯅ ꯑꯃꯨꯛꯇꯪ ꯅꯣꯛꯏ꯫
Ngayaki matungda nupa amana hairei. Hoi tausa, aide asomgi khongnung asomda oina changsilage. Nakhoi sui tungina niladi thuna lao. Amana khomi, nang mungaurabri tau. Khongnung adom na changlabadi nathwai ado. Arembada mangwa tare ni nangbo. Kana matana changnada mafamni. Nangbo changkinune he. Haribo wafam asi tadaba makai nupa adu aruba week oiriba khongnung adom na changsinkri. Lehoriba makhoi sing adusu thawa sadana adumak irai laina leithokle. Mahai lang thaduna nga mayam phanare. Haungam tonsu nga khara makhaidi phare. Mahakna lang thariba chidai adugi laisin masitek adudagi khonjel amana murum solibadu napada tarai. Haungam ton handa mukti masadu ngakli khonjel adu taruraga ngasai thengnakiba ising saibigi nupi adu muning singlai. Makhong adu tapna thangduna nungpak amagi marumda masa adu khajik laisili. Aduga tarakliba khonjel adugi hiramai kei lirai. Jenthakriba ichel adugi torbanda nupi amana makhong anina irol nungda lup torbanda phamduna laribadu ure. Nupi adu ngasai su ukiba nupi aduni. Hidien aduda pham amuksu makhon khonjen amengbadu khoyum mapaugi tautharakli. Aibu kanano haibase nahak khangning lugano. Ai nupi oibi makhakni. Ngasai ising saibigi nungpakta phamlamkiba nupi aduni. Aigi pauksa loiramdri aduna hidien asida higarakpani. Ai torban sida phamli adubu ichelsigi waridi ai hakhangi. Ai haige nang napada seloinik na tawo ko. Tu senthariba haurei khong isel asiga ising saibidagi senthakriba isel aduga isel ani sina tinafam lokman aduda aigi iran yaini. Muongba aigi sangaigi awang mai kai nungpakta awang nungpak anina khanjinduna shurung ama lei haibase aina ngasai su haikre. Numit kharanigi matungda akan manungsu haitharagani. Atat akham leitana haitharakpa ichelna kanagi yum kai siba panma pumnamak taukthakhrani. Adubu matam aduda isel irik amata haijin mangam loidaba mafam amakak hairabadi surungi lambi makhul adu khaktani. Thawai sing ado hingninglabadi isang marak aduda surung aduda sanguko yengu isel asigi mathakta parapna masu yansalakliba angang masu ase urabara mase ini. Taibang migi haksang manunga senba angang bai. Aigi iramdam aigi iyung masing khangdi. Aigi imi khongnungda nilakpasina maram oiraga taibang mahaki thawaibu aina lobani. Haitharakadauba akan manungzugi mihat ase aina ngasidagi haurabani. Nakoi siningdrabadi mafam ase thadokduna thuna chatko. Asi hairamlaga hidien daphamna phamlama nupi adu irol nungda jabung launa songtha irupkri. Mahaki saktam adu imaida kongol takpugum takri. Tanja aduda matau khongburoi anina haungam tona lariba nungpak mayadu tamna tanchen chelaktuna hairei. Inauktondo khongnunggi nungseng harakta sidun lehaure. Tu isel sitilakliba iase tuna laoi taw. Haungam tona adu angakpa phaure. Hojiki mamang aduda hidena phamlamba nupi aduna hairamkiba aduda tasengna chanarakpasida masadu ngakle. Makhoi ahum adu thuna mafam adudagi thokre. Haungam tona nga phaba lakminaba makhoi sing adubu yengna hairei. Khongburoisa inautongi asibak changado suna sagai masaraga pukrasi. Mafam asida kuina leitharabadi phatanungda thulakpa yai. Aina singnaba kaya ma leire. Aduna mafam ase thuna thadoktuna aikoi puna satlasi iyum mai kai panglasi. Nakanda hauba usa khara yanduna sagai saraga asibak sang adubu haptuna mayumda halakle. Numidangi matamni haungam tona du mamaga punna jamlau sanglau mayaldu jindamli yatangli. Manaktana mama laingam adu phamli masabu yeng mama lukrabiduna awai papuki wamelai. Haungam ton nama lukra sanbi aina nadum pupu parihanbu setning mananing thunghan chaning mamakha tahan karibusu tawbangam dedo lare mapukta tilubana isasu
ꯅꯧꯅ ꯅꯣꯡꯗꯝ ꯊꯤꯔꯦꯗꯣ ꯄꯟꯊꯧ ꯀꯥꯏꯅ ꯃꯩꯁꯥꯛꯂꯛ ꯄari ꯆꯥꯎꯗ꯭ꯔꯤꯕ ꯅꯍꯥꯛꯅ ꯄꯤꯛꯅ ꯎꯂꯦꯟ ꯂꯪꯂꯛꯈꯤꯕ ꯏꯁꯥꯒꯤ ꯂꯥꯏꯕꯛꯁꯦ ꯊꯤꯗꯀꯣ ꯍꯥꯎꯉꯝꯇꯣꯟꯅ ꯈꯨꯝꯃꯤ ꯀꯔꯤ ꯋꯥꯐꯝꯅꯣ ꯄꯂꯦꯝꯅ ꯅꯄꯥꯔꯤꯗ ꯆꯤꯡꯒꯣꯏꯔꯤꯕ ꯌꯋꯥ ꯄꯥꯝꯋꯦꯜ ꯑꯗꯨꯕꯣ ꯍꯩꯍꯩꯗꯦ ꯑꯗꯨꯝꯅ ꯅꯆꯥ ꯑꯩꯒꯤꯗꯤ ꯏꯃꯥ ꯂꯩꯔꯤ ꯏꯃꯥꯅ ꯅꯆꯥ ꯑꯩꯒꯤꯗꯃꯛ ꯂꯩꯔꯤꯉꯩ ꯅꯆꯥꯒꯤ ꯏꯐꯝꯗ ꯀꯔꯤꯁꯨ ꯑꯋꯥꯠꯄ ꯍꯥꯏꯕꯗꯨ ꯂꯩꯇꯦ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯅꯈꯣꯏꯌꯥꯗ ꯅꯆꯥꯒꯤ ꯇꯣꯜꯂꯕ ꯊꯋꯥꯏ ꯑꯁꯦ ꯄꯣꯂꯣꯏ ꯐꯥꯎꯕ ꯂꯩꯕ ꯉꯝꯖꯕ ꯑꯣꯏꯖꯒꯦ ꯏꯃꯥꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯗꯨꯅ ꯏꯃꯥꯕꯨ ꯂꯨꯅ ꯆꯥꯟꯅ ꯅꯤꯡꯖꯒꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯄꯥꯟ ꯑꯗꯨꯗ ꯅꯨꯡꯁꯤꯠꯁꯨ ꯑꯗꯨꯃꯛ ꯁꯤꯠꯂꯤ ꯅꯨꯡꯁꯤꯠ ꯑꯗꯨꯒꯤ ꯁꯥꯐꯨ ꯑꯗꯨꯅ ꯌꯨꯝꯊꯛꯇ ꯀꯨꯞꯂꯤꯕ ꯃꯜꯂꯕ ꯏ ꯑꯗꯨ ꯐꯥꯎꯖꯤꯟꯗꯨꯅ ꯃꯥꯂꯨꯝ ꯈꯔ ꯂꯩꯀꯥꯏꯗꯨ ꯍꯨꯝꯊꯔꯛꯏ ꯂꯥꯏꯔꯕ ꯈꯥꯡꯄꯣꯛ ꯑꯣꯏꯕꯅ ꯃꯁꯤꯗ ꯑꯍꯣꯕ ꯃꯈꯨꯜ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯂꯩꯉꯝꯂꯥꯅ ꯍꯥꯏꯔꯛꯏ ꯂꯩꯀ꯭ꯔꯦꯡ ꯑꯁꯤ ꯇꯥꯔꯛꯏꯅꯦ ꯆꯥꯛꯂꯨꯛꯇꯒ ꯇꯥꯁꯤꯟꯕ ꯇꯥꯔꯦꯅꯦ ꯇꯧꯔꯤꯁꯦ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯅꯁꯥꯅ ꯂꯣꯏꯕꯤ ꯆꯤꯡꯖꯥꯎ ꯀꯥꯗꯨꯅ ꯏ ꯐꯥꯜꯂꯨꯈꯤ ꯅꯣꯡꯁꯨ ꯌꯥꯝꯅ ꯃꯪꯗꯨꯅ ꯂꯩꯔꯤ ꯅꯣꯡ ꯅꯤꯅꯤ ꯑꯁꯤꯗꯗꯤ ꯅꯣꯡ ꯑꯁꯤ ꯁꯣꯏꯗꯅ ꯇꯥꯔꯛꯂꯅꯤ ꯅꯣꯡꯅ ꯅꯪꯗ꯭ꯔꯤꯉꯩ ꯆꯤꯡꯗꯒꯤ ꯏ ꯐꯥꯜꯂꯒ ꯌꯨꯝꯊꯛ ꯑꯁꯦ ꯀꯨꯞꯇꯨꯅ ꯁꯦꯝꯖꯤꯟꯍꯧꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯅꯣꯡ ꯅꯪꯕ ꯁꯣꯏꯔꯣꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛ ꯑꯗꯨꯗ ꯍꯥꯎꯉꯝꯇꯣꯟ ꯑꯗꯨ ꯂꯥꯏꯖꯩꯁꯤꯡ ꯈꯔ ꯊꯛꯂꯒ ꯃꯈ꯭ꯋꯥꯡꯗ ꯏ ꯐꯥꯅꯕ ꯊꯥꯡ ꯑꯃꯒ ꯊꯧꯔꯤ ꯃꯆꯥ ꯑꯃꯒ ꯄꯨꯗꯨꯅ ꯂꯣꯏꯕꯤꯁꯤꯡ ꯀꯥꯅꯕ ꯊꯧꯔꯥꯡꯂꯤ ꯃꯃꯥꯕꯨ ꯌꯦꯡꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯆꯥ ꯂꯣꯏꯕꯤꯁꯤꯡ ꯀꯥꯗꯨꯅ ꯌꯨꯝꯊꯛ ꯀꯨꯞꯅꯕ ꯏ ꯐꯥꯜꯂꯨꯒꯦ ꯊꯨꯅ ꯈꯣꯡ ꯍꯥꯏꯔꯛꯀꯦ ꯏꯃꯥ ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯨꯀꯣ ꯍꯥꯎꯉꯝꯇꯣꯟ ꯅꯪꯅ ꯂꯣꯏꯕꯤꯁꯤꯡ ꯀꯥꯕꯗ ꯌꯥꯔꯣ ꯁꯥꯊꯤꯕ ꯊꯦꯡꯅꯕ ꯌꯥꯏ ꯆꯦꯛꯁꯤꯟꯅ ꯈꯣꯡꯗꯣꯛꯌꯨꯀꯣ ꯅꯪꯅ ꯂꯣꯏꯕꯤ ꯆꯤꯡꯖꯥꯎ ꯀꯥꯈꯤꯅꯤ ꯈꯟꯕꯗ ꯄꯂꯦꯝꯅ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯃꯤꯄꯥꯏꯔꯦ ꯑꯗꯨꯝꯅ ꯊꯃꯣꯏ ꯄꯤꯛꯁꯤꯟꯕ ꯍꯧꯅꯗꯦ ꯀꯩꯁꯨ ꯂꯥꯞꯅ ꯆꯠꯀꯗꯕ ꯅꯠꯇꯦꯁꯦ ꯌꯥꯇꯣꯟꯅ ꯁꯤꯛ ꯅꯥꯇꯣꯟꯅ ꯃꯅꯝ ꯅꯝꯕꯤꯔꯣ ꯑꯁꯨꯝꯅ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯗꯨꯗ ꯍꯥꯎꯉꯝꯇꯣꯟ ꯑꯗꯨ ꯃꯊꯟꯅꯇ ꯂꯣꯏꯕꯤ ꯆꯤꯡꯖꯥꯎ ꯀꯥꯔꯛꯇꯨꯅ ꯏꯅ ꯍꯧꯕ ꯃꯐꯝ ꯑꯗꯨꯕꯨ ꯌꯧꯔꯛꯂꯤ ꯆꯤꯡꯒꯤ ꯑꯉꯝꯕꯗꯨ ꯈꯔ ꯃꯈꯩꯗꯤ ꯀꯥꯈꯠꯂꯛꯏ ꯆꯤꯡꯒꯤ ꯆꯤꯡꯌꯥ ꯌꯧꯔꯒꯨꯝꯂꯦ ꯆꯤꯡ ꯃꯌꯥꯏꯗꯨꯗ ꯂꯦꯞ ꯑꯀꯣꯏꯕꯗ ꯂꯩꯈ꯭ꯔꯤꯕ ꯃꯍꯧꯁꯥꯒꯤ ꯐꯖꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯃꯤꯠꯅ ꯊꯨꯝꯅ ꯌꯦꯡꯖꯩ ꯆꯤꯡ ꯑꯗꯨ ꯈꯔ ꯑꯃꯒꯁꯨ ꯀꯥꯈꯠꯂꯤ ꯎꯅ ꯍꯧꯗꯕ ꯃꯐꯝ ꯑꯃꯗ ꯏꯅ ꯆꯒꯨꯡꯅꯅ ꯄꯨꯟꯅ ꯍꯧꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯃꯃꯤꯠꯇꯨꯅ ꯎꯔꯦ ꯃꯗꯨꯕꯨ ꯎꯕꯗ ꯃꯊꯃꯣꯏꯗ ꯍꯔꯥꯎꯔꯦ ꯏ ꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯟꯕ ꯍꯧꯔꯛꯏ ꯇꯥꯟꯖꯥꯗꯨꯗ ꯅꯣꯡꯊꯛꯇ ꯃꯪꯕ ꯅꯣꯡꯅ ꯑꯀꯥꯛꯄ ꯈꯣꯟꯖꯦꯜ ꯑꯃꯒ ꯏꯔꯣꯏꯅ ꯀꯟꯅ ꯅꯣꯡꯊꯥꯡ ꯀꯨꯞꯂꯛꯄ ꯑꯗꯨ ꯎꯔꯔꯦ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯜꯂꯛꯏ ꯅꯣꯡ ꯑꯗꯨ ꯇꯥꯔꯛꯀꯗꯕꯒꯤ ꯃꯑꯣꯡꯕꯨ ꯃꯥꯜꯂꯤ ꯋꯥꯈꯜꯗ ꯈꯜꯂꯤ ꯅꯣꯡ ꯑꯁꯤ ꯆꯥꯟꯅꯅꯕꯨ ꯇꯥꯁꯤꯜꯂꯛꯀꯗꯧꯕ ꯃꯥꯜꯂꯦꯅꯦ ꯑꯩꯅ ꯌꯨꯝꯊꯛ ꯀꯨꯞꯅꯕ ꯏ ꯐꯥꯟꯕ ꯂꯥꯛꯂꯤꯕꯁꯤꯕꯨ ꯅꯪꯈꯤꯗ꯭ꯔꯥ ꯅꯣꯡꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯗꯤ ꯑꯁꯨꯝ ꯀꯟꯈꯠꯂꯛꯄꯒꯨꯝꯅ ꯇꯧꯔꯤ ꯑꯌꯨꯛꯇ ꯍꯧꯕ ꯅꯣꯡꯍꯧꯗꯤ ꯉꯥꯏꯍꯥꯛꯀꯤ ꯅꯣꯡꯍꯧꯅꯤꯗꯤ ꯍꯥꯏꯅꯩ ꯑꯩꯕꯨ ꯄꯟꯗꯨꯅ ꯂꯩꯈꯤꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯅꯣꯡꯅ ꯅꯪꯗ꯭ꯔꯤꯉꯩ ꯆꯤꯡꯈꯥ ꯇꯝꯅ ꯀꯨꯝꯊꯍꯧꯔꯁꯤꯔꯥ ꯅꯣꯡꯊꯥꯡ ꯀꯨꯞꯄ ꯑꯗꯨ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯈꯥꯛꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯅ ꯅꯤꯜꯂꯛꯏ ꯆꯤꯡꯒ ꯑꯣꯏꯔꯦ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠ ꯑꯗꯨꯁꯨ ꯃꯥꯏꯀꯩ ꯈꯪꯗꯅ ꯀꯟꯅ ꯁꯤꯠꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯠꯂꯤ ꯐꯤꯕꯝ ꯑꯗꯨꯕꯨ ꯎꯕꯗ ꯍꯥꯎꯉꯝꯇꯣꯟ ꯃꯊꯃꯣꯏꯗ ꯃꯤꯄꯥꯏꯕ ꯐꯥꯎꯕ ꯌꯥꯎꯔꯛꯂꯤ ꯃꯈꯣꯡ ꯈꯣꯡꯖꯩ ꯑꯗꯨ 5-6 ꯊꯥꯡꯖꯤꯟꯕꯒ ꯑꯊꯥꯞꯄꯗ ꯅꯣꯡꯅ ꯇꯥꯔꯛꯄꯒꯤ ꯑꯉꯥꯡꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯅꯥꯞꯄꯗ ꯅꯤꯛꯇꯅ ꯇꯥꯔꯛꯏ ꯃꯃꯤꯠꯇꯨꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯅꯣꯡꯒꯤ ꯑꯆꯧꯕ ꯃꯄꯩꯅ ꯅꯨꯡꯁꯤꯠꯀꯨꯝ ꯌꯥꯡꯅ ꯀꯟꯅ ꯄꯥꯏꯗꯨꯅ ꯂꯥꯛꯄ ꯑꯗꯨ ꯎꯔꯦ ꯃꯆꯤꯟꯗ ꯉꯛꯅ ꯁꯣꯜꯂꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ ꯑꯊꯥꯞꯄꯗ ꯄꯥꯏꯔꯛꯂꯤꯕ ꯅꯣꯡꯒꯤ ꯃꯄꯩ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯀꯤꯕ ꯃꯁꯛꯅꯤꯗ ꯅꯣꯡꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯏ ꯆꯤꯡꯌꯥꯏ ꯑꯁꯤꯗ ꯑꯁꯨꯃꯛ ꯂꯩꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕꯕꯨ ꯇꯥꯔꯦ ꯆꯤꯡꯈꯥ ꯇꯝꯅ ꯀꯨꯝꯊꯍꯧꯔꯒꯦ ꯍꯥꯎꯉꯝꯇꯣꯟ ꯋꯥꯈꯜ ꯑꯁꯤ ꯈꯟꯗꯨꯅ ꯀꯨꯝꯊꯕ ꯍꯧꯔꯛꯏ ꯆꯤꯡꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯎꯕ ꯍꯧꯔꯩꯈꯣꯡꯒꯤ ꯏꯆꯦꯜ ꯑꯗꯨ ꯑꯆꯧꯕ ꯏꯔꯦꯜ ꯑꯃ ꯑꯣꯏꯔꯛꯂꯤꯕ ꯑꯗꯨ ꯎꯔꯦ ꯃꯌꯥꯡ ꯀꯪꯂꯕ ꯈꯣꯡ ꯑꯗꯨ ꯂꯩꯔꯥꯏ ꯍꯤꯗꯦꯟ ꯑꯗꯨꯕꯨ ꯏꯃꯥꯏꯅ ꯄꯥꯛꯊꯣꯛꯅ ꯆꯦꯜꯂꯛꯈꯤꯕ ꯑꯗꯨ ꯎꯔꯦ ꯍꯟꯗꯛꯃꯨꯛꯀꯤ ꯅꯣꯡꯖꯨ ꯑꯁꯤꯗꯤ ꯑꯉꯛꯄ ꯃꯑꯣꯡ ꯑꯃꯅꯤ ꯃꯃꯥꯡꯊꯛꯇ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯎꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡ ꯑꯃꯅꯤ ꯀꯜꯂꯕ ꯏꯔꯩ ꯑꯃꯅ ꯍꯥꯊꯔꯛꯄꯗꯨꯕꯨ ꯎꯔꯒ ꯍꯥꯎꯉꯝꯇꯣꯟ ꯑꯗꯨ
ꯆꯤꯡꯒꯤ ꯃꯌꯨꯝ ꯇꯝꯅ ꯀꯨꯝꯊꯔꯛꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯆꯦꯟꯅ ꯆꯦꯟꯅ ꯃꯥꯏꯀꯩ ꯑꯗꯨꯝꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯍꯣ ꯈꯨꯟꯕꯨ ꯈꯨꯜꯂꯛ, ꯑꯉꯝ ꯑꯊꯧꯁꯥ, ꯏꯄꯨ ꯏꯄꯥ ꯅꯍꯥꯁꯤꯡ, ꯈꯪꯍꯧꯗꯅ ꯍꯩꯊꯔꯛꯄ ꯅꯣꯡꯒꯤ ꯅꯣꯡꯍꯧ ꯑꯁꯤꯅ ꯍꯥꯎꯔꯩꯈꯣꯡ ꯃꯔꯤꯜ ꯇꯦꯟꯗꯨꯅ ꯏꯃꯥ ꯏꯄꯥꯅ ꯆꯦꯟꯊꯔꯛꯂꯦ꯫ ꯑꯀꯤꯕ ꯁꯛꯄꯝꯒ ꯏꯔꯣꯏꯅ ꯈꯦꯛꯅ ꯂꯥꯎꯅ ꯉꯪꯗꯨꯅ ꯆꯦꯟꯊꯔꯛꯂꯦ, ꯍꯥꯊꯔꯛꯂꯦ꯫ ꯏꯃꯥ ꯏꯅꯦ ꯏꯇꯣꯟꯁꯤꯡ, ꯁꯥꯐꯒꯗꯕ ꯃꯐꯝ ꯌꯦꯡꯗꯨꯅ ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯅꯕ ꯍꯧꯔꯣ꯫ ꯑꯉꯥꯡ ꯅꯨꯕꯤꯁꯤꯡ, ꯃꯐꯝ ꯆꯥꯅ ꯆꯥꯅ ꯊꯩꯗꯣꯛꯍꯧꯔꯣ꯫ ꯍꯣ ꯑꯀꯟꯕ ꯅꯣꯡꯖꯨ ꯂꯥꯛꯂꯦ, ꯇꯨꯔꯦꯜ ꯏꯃꯥꯏ ꯑꯁꯦ ꯑꯁꯨꯝ ꯑꯁꯨꯝ ꯋꯥꯡꯈꯠꯂꯛꯂꯦ꯫ ꯍꯥꯎꯉꯝꯇꯣꯟꯅ ꯂꯥꯎꯗꯨꯅ ꯆꯦꯟꯊꯔꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯈꯣꯜꯂꯥꯎ ꯑꯁꯤ ꯆꯤꯡꯈꯣꯡꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯇꯥꯅꯔꯦ꯫ ꯑꯃꯗꯒꯤ ꯑꯃꯗ ꯄꯥꯎ ꯑꯁꯨꯝ ꯃꯔꯤ ꯃꯔꯤ ꯁꯟꯗꯣꯛꯅꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯇꯨꯔꯦꯜ ꯏꯃꯥꯏꯒꯤ ꯑꯀꯤꯕ ꯁꯛꯐꯝ ꯑꯗꯨꯅ ꯑꯁꯨꯝ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯒꯤ ꯋꯥꯐꯝ ꯑꯗꯨꯁꯨ ꯇꯥꯅꯔꯦ꯫ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯨ ꯑꯀꯤ ꯃꯤꯄꯥꯏꯅꯔꯦ꯫ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯔꯤ꯫ ꯃꯥꯏꯀꯩ ꯃꯔꯤꯗꯁꯨ ꯑꯇꯤꯌꯥꯗ ꯈꯥꯛ ꯂꯥꯎꯔꯤ ꯑꯃꯗꯤ ꯄꯨꯡ ꯃꯝꯂꯤ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯃꯊꯃꯣꯏꯗ ꯃꯤꯄꯥꯏꯕ ꯐꯥꯎꯅꯔꯛꯂꯦ꯫ ꯍꯥꯎꯉꯝꯇꯣꯟ ꯑꯗꯨ ꯃꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯃꯥꯕꯨ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤ꯫ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯃꯃꯥꯕꯨ ꯐꯝꯍꯜꯂꯤ꯫ ꯃꯃꯥꯕꯨ ꯌꯦꯡꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯄꯂꯦꯝ ꯏꯃꯥ, ꯀꯔꯤꯁꯨ ꯄꯥꯈꯠꯀꯅꯨ, ꯅꯆꯥ ꯂꯩꯔꯤ, ꯏꯃꯥ ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯈꯦꯛꯅ ꯂꯥꯎꯅ ꯇꯥꯔꯛꯂꯤꯕ ꯅꯣꯡ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯃꯥꯏꯀꯩ ꯁꯤꯟꯕ ꯊꯨꯡꯅ ꯇꯥꯈ꯭ꯔꯦ꯫ ꯀꯅꯥꯒꯤ ꯎꯃꯪꯗ ꯂꯩꯕ ꯁꯥ ꯁꯟ ꯐꯥꯎꯕ ꯃꯥꯏꯀꯩ ꯈꯪꯗꯅ ꯆꯦꯟꯅꯈ꯭ꯔꯦ, ꯂꯥꯟꯖꯦꯟꯈ꯭ꯔꯦ꯫ ꯂꯩꯔꯤꯕ ꯇꯨꯔꯦꯜ ꯏꯃꯥꯏꯁꯤꯡ ꯑꯁꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯑꯀꯤꯕ ꯃꯁꯛꯇ ꯑꯁꯨꯝ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯦꯛꯁꯤꯟꯅ ꯂꯩꯇꯕ ꯌꯥꯗꯦ꯫ ꯃꯃꯥ ꯂꯩꯉꯝꯂꯥꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯄꯥꯎ ꯑꯁꯤ ꯈꯨꯜꯂꯥꯛꯄꯒꯤ ꯃꯅꯥꯀꯣꯡꯗꯁꯨ ꯌꯧꯍꯟꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯑꯀꯤꯕ ꯃꯁꯛ ꯑꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯄꯨꯝꯕ ꯈꯪꯍꯟꯒꯗꯕꯅꯤ꯫ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯆꯦꯛꯁꯤꯟꯅ ꯍꯥꯟꯅ ꯂꯩꯅꯕ ꯍꯣꯠꯅꯍꯧꯒꯗꯕꯅꯤ꯫ ꯏꯃꯥꯒꯤꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯆꯠꯂꯣ, ꯅꯪꯗ ꯊꯨꯅ ꯆꯠꯇꯨꯅ ꯀꯔꯤ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯈꯨꯜꯂꯥꯛꯄꯒ ꯇꯥꯟꯅꯔꯨꯆꯣ꯫ ꯅꯣꯡ ꯑꯁꯤ ꯀꯟꯅꯗꯤ ꯆꯨꯔꯤ꯫ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗꯗꯤ ꯍꯥꯡꯒꯅꯤ ꯍꯥꯏꯕꯒꯤ ꯃꯃꯤꯗꯤ ꯎꯗ꯭ꯔꯤ, ꯑꯗꯨꯕꯨ ꯁꯣꯏꯗꯅꯗꯤ ꯍꯥꯡꯂꯛꯀꯅꯤ꯫ ꯏꯃꯥ, ꯑꯩꯕꯨ ꯃꯄꯥꯜ ꯊꯣꯛꯇꯨꯅ ꯅꯣꯡꯖꯨꯁꯤꯒ ꯂꯥꯟꯊꯦꯡꯅꯔꯨꯆꯣ ꯍꯥꯏꯕ꯭ꯔꯣ? ꯃꯁꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯂꯩꯉꯝꯂꯥ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯇꯨꯡꯅꯤ꯫ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯀꯨꯞꯂꯤꯕ ꯑꯍꯣꯕ ꯏꯌꯦꯗꯨꯗꯒꯤ ꯃꯈꯨꯟ ꯃꯆꯥ ꯑꯃꯗ ꯅꯣꯡꯒꯤ ꯏꯔꯤꯛ ꯑꯗꯨ ꯇꯞ ꯂꯥꯎꯅ ꯂꯤꯊꯗꯨꯅ ꯂꯩꯉꯝꯂꯥꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯇꯥꯔꯛꯏ꯫ ꯂꯩꯉꯝꯂꯥ ꯃꯃꯤꯠ ꯑꯗꯨꯅ ꯃꯊꯛꯇ ꯐꯠ ꯌꯦꯡꯈꯠꯂꯨꯏ꯫ ꯃꯍꯥꯛꯅ ꯌꯦꯡꯂꯤꯕꯗꯨ ꯍꯥꯎꯉꯝꯇꯣꯟꯅꯁꯨ ꯎꯔꯦ꯫ ꯂꯩꯉꯝꯂꯥ ꯃꯆꯥꯗ ꯑꯃꯨꯛ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯆꯤꯟꯕꯥ ꯊꯣꯡꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯕꯗꯤ ꯉꯝꯖꯗ꯭ꯔꯤ꯫ ꯃꯃꯥꯒꯤ ꯅꯤꯡꯉꯝꯗꯕ ꯆꯦꯟꯕ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯎꯔꯒ ꯍꯥꯎꯉꯝꯇꯣꯟꯅ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯌꯨꯝꯊꯛ ꯑꯁꯤꯗ ꯐꯥꯎ ꯁꯦꯝꯖꯤꯟꯕ ꯉꯝꯍꯧꯗꯦꯗ, ꯍꯦꯛ ꯅꯪꯍꯧꯗꯦ꯫ ꯍꯦ ꯅꯣꯡ, ꯅꯪꯍꯧꯔꯔꯣꯏ, ꯍꯧꯖꯤꯛꯃꯛ ꯇꯥꯍꯧꯗ꯭ꯔꯗꯤ ꯅꯪ꯫ ꯐꯔꯦ ꯐꯔꯦ, ꯇꯥꯔꯣ, ꯄꯦꯟꯅ ꯇꯥꯔꯣ, ꯀꯌꯥꯝ ꯀꯨꯏꯅ ꯇꯥꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯂꯒꯦ꯫ ꯃꯃꯥꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯉꯁꯥꯏ ꯑꯩꯗꯣ ꯆꯤꯡꯌꯥꯏ ꯌꯧꯔꯕꯅꯤ, ꯏ ꯍꯧꯐꯝ ꯃꯅꯥꯛꯁꯨ ꯅꯛꯂꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗꯅꯤ ꯆꯤꯡꯗꯒꯤ ꯌꯦꯡꯊꯔꯨꯕꯗ ꯑꯀꯣꯏꯕꯗꯗꯤ ꯅꯣꯡꯅ ꯅꯪꯗꯨꯅ ꯂꯥꯛꯄꯗꯣ, ꯇꯥꯕ ꯍꯧꯔꯛꯄ ꯑꯃꯗꯤ ꯍꯥꯎꯔꯩꯈꯣꯡ ꯇꯨꯔꯦꯜꯅ ꯏꯃꯥꯏ ꯄꯥꯛꯈꯩ ꯆꯦꯜꯂꯛꯄꯗꯣ꯫ ꯐꯤꯚꯝ ꯑꯗꯨꯕꯨ ꯎꯕꯗ ꯑꯩꯁꯨ ꯃꯈꯥ ꯇꯥꯅ ꯃꯐꯝ ꯑꯗꯨꯗ ꯄꯟꯊꯗꯨꯅ ꯂꯩꯔꯝꯗ꯭ꯔꯦ꯫ ꯊꯨꯅ ꯌꯥꯡꯅ ꯃꯤꯌꯥꯝꯅ ꯄꯥꯎ ꯑꯁꯦ ꯇꯝꯅꯕ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯂꯤ꯫ ꯆꯤꯡꯗꯒꯤ ꯏ ꯐꯥꯜꯂꯛꯇ꯭ꯔꯦ꯫ ꯍꯣꯏꯗ, ꯅꯣꯡ ꯑꯁꯤ ꯇꯥꯕ ꯍꯦꯛ ꯂꯣꯏꯕꯒ ꯐꯖꯅ ꯑꯃꯨꯛ ꯁꯦꯝꯖꯤꯟꯕ ꯍꯥꯏꯗꯨꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯄꯥꯜꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯎꯉꯝꯇꯣꯟꯒꯤ ꯌꯨꯝꯒꯤ ꯊꯣꯡꯄꯥꯛ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯀꯣꯛ ꯀꯣꯛ ꯊꯤꯟꯗꯨꯅ ꯀꯧꯔꯛꯏ, ꯏꯇꯥꯎ, ꯑꯣ ꯏꯇꯥꯎ, ꯏꯇꯥꯎ ꯍꯥꯎꯉꯝꯇꯣꯟ, ꯅꯇꯥꯎꯅ ꯀꯧꯔꯤꯕꯁꯤ ꯇꯥꯔꯕꯗꯤ ꯊꯣꯡ ꯑꯁꯤ ꯑꯃꯨꯛꯇ ꯍꯥꯡꯕꯤꯌꯨ꯫ ꯄꯥꯎ ꯑꯃ ꯄꯨꯔꯛꯂꯤ, ꯑꯊꯨꯕ ꯄꯥꯎꯅꯤ, ꯊꯣꯡ ꯑꯁꯤ ꯊꯨꯅ ꯍꯥꯡꯕꯤꯌꯣ꯫ ꯍꯥꯎꯉꯝꯇꯣꯟ ꯑꯗꯨ ꯍꯧꯒꯠꯇꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯏ꯫ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯃꯇꯥꯎ ꯑꯗꯨ ꯎꯔꯦ꯫ ꯃꯇꯥꯎ ꯑꯗꯨ ꯄꯥꯈꯠꯄꯒꯨꯝ ꯇꯧꯏ꯫ ꯅꯣꯡꯅꯁꯨ ꯃꯆꯥꯗꯨ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ, ꯑꯗꯨꯒ ꯁꯣꯔꯁꯨ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯤ꯫ ꯍꯥꯎꯉꯝꯇꯣꯟꯅ ꯍꯪꯉꯤ, ꯏꯇꯥꯎ, ꯀꯩꯗꯧꯔꯒꯦ? ꯅꯪ ꯑꯗꯨ ꯄꯥꯈꯠꯅ ꯆꯦꯜꯂꯛꯂꯤꯕꯗꯨꯕꯣ? ꯅꯨꯄꯥꯗꯨꯅ ꯈꯨꯝꯂꯛꯏ, ꯈꯨꯜꯂꯥꯛꯄꯒꯤ ꯌꯥꯊꯪꯅꯤ꯫ ꯑꯩꯅ ꯑꯣꯏꯔꯛꯂꯤꯕꯁꯤ ꯑꯀꯟꯕ ꯅꯣꯡꯖꯨ ꯑꯁꯤꯅ ꯍꯥꯎꯔꯩꯈꯣꯡꯒꯤ ꯏꯃꯥꯏ ꯑꯁꯦ ꯐꯅ ꯋꯥꯡꯅ ꯆꯦꯜꯂꯤ꯫ ꯑꯁꯣꯝ ꯑꯋꯥꯡꯗ ꯂꯩꯕ ꯌꯨꯝ ꯀꯩ ꯈꯔꯁꯨ ꯆꯦꯟꯊꯗꯨꯅ ꯄꯨꯈꯤꯕ ꯌꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯅꯣꯡ ꯑꯁꯤ ꯄꯥꯛꯅ ꯍꯟꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗ꯭ꯔꯤ꯫ ꯈꯨꯜꯂꯥꯛꯄꯅ ꯍꯥꯏꯕꯗ ꯅꯣꯡ ꯑꯁꯤꯅ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯃ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯆꯨꯕ ꯊꯣꯛꯂꯕꯗꯤ
ꯑꯍꯤꯡꯗ ꯑꯣꯏꯔꯕꯁꯨ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯊꯣꯛꯅꯔꯛꯇꯨꯅ ꯇꯨꯔꯦꯜꯒꯤ ꯏꯃꯥꯏ ꯑꯁꯤ ꯊꯤꯡꯒꯠꯁꯤ, ꯏ ꯅꯞꯇꯨꯅ ꯏꯆꯦꯜ ꯑꯁꯤ ꯃꯐꯝ ꯑꯃꯗ ꯊꯩꯗꯣꯛꯁꯤ, ꯁꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯏ꯫ ꯍꯣꯏ, ꯐꯔꯦ, ꯑꯩꯁꯨ ꯍꯦꯛꯇ ꯊꯣꯛꯂꯛꯀꯦ꯫ ꯑꯀꯟꯕ ꯅꯣꯡꯖꯨꯁꯤꯗꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯊꯋꯥꯏ ꯀꯜꯍꯧꯁꯤ꯫ ꯏ ꯅꯞꯇꯨꯅ ꯏꯊꯩ ꯑꯃ ꯁꯦꯝꯗꯨꯅ ꯇꯨꯔꯦꯜ ꯃꯔꯦꯜ ꯑꯃ ꯁꯦꯝꯗꯨꯅ ꯊꯩꯗꯣꯛꯍꯟꯈꯤꯁꯤ꯫ ꯑꯩꯅ ꯈꯟꯕꯗ ꯅꯣꯡ ꯑꯁꯤ ꯄꯥꯛꯅ ꯍꯥꯡꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ꯫ ꯅꯪꯁꯨ ꯄꯥꯎ ꯑꯁꯤ ꯃꯊꯪ ꯇꯝꯃꯨꯔꯣ, ꯑꯩꯁꯨ ꯁꯦꯝ ꯁꯥꯔꯒꯦ꯫ ꯅꯨꯄꯥ ꯑꯗꯨ ꯊꯨꯅ ꯌꯥꯡꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯑꯃꯨꯛ ꯆꯠꯈꯤ꯫ ꯍꯥꯎꯉꯝꯇꯣꯟ ꯊꯣꯡ ꯑꯗꯨ ꯉꯥꯁꯤꯜꯂꯝꯂꯒ ꯃꯃꯥꯅ ꯐꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯐꯝꯃꯤ꯫ ꯍꯧꯖꯤꯛ ꯂꯥꯛꯂꯝꯕ ꯅꯨꯄꯥꯗꯨꯅ ꯇꯝꯂꯝꯕ ꯄꯥꯎ ꯑꯗꯨ ꯃꯃꯥꯗ ꯇꯝꯗꯨꯅ ꯑꯃꯨꯛ ꯇꯥꯍꯜꯂꯤ꯫ ꯂꯩꯉꯝꯂꯥ ꯃꯆꯤꯜ ꯑꯗꯨꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ꯫ ꯍꯥꯏꯅꯤꯡꯕꯗꯤ ꯀꯣꯡꯒꯣꯏ ꯍꯩꯗꯣꯛꯄꯗꯤ ꯉꯝꯗ, ꯂꯩꯌꯦꯡ ꯑꯗꯨ ꯐꯥꯖꯤꯟꯕꯒꯨꯝ ꯂꯣꯟꯊꯣꯛꯇꯕꯤ ꯑꯃꯒꯨꯝ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯍꯥꯎꯉꯝꯇꯣꯟꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯊꯥꯔꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯍꯤꯞꯊꯔꯦ꯫ ꯍꯤꯞꯂꯝꯕꯗꯒꯤ ꯍꯥꯎꯉꯝꯇꯣꯟ ꯑꯗꯨ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥ ꯑꯗꯨꯗꯅꯤ ꯅꯨꯄꯤ ꯑꯃꯈꯛ ꯇꯨꯔꯦꯜ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯅꯨꯄꯥꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯝꯂꯤ꯫ ꯑꯗꯨꯒ ꯍꯥꯎꯉꯝꯇꯣꯟ ꯃꯍꯥꯛ ꯃꯁꯥꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯏꯆꯦꯜ ꯑꯗꯨꯗ ꯀꯨꯝꯊꯗꯨꯅ ꯏꯌꯥꯏ ꯇꯝꯅ ꯆꯪꯁꯤꯟꯕꯗꯤ ꯉꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯄꯥꯛꯇ ꯐꯝꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯀꯟꯕ ꯏꯔꯩ ꯏꯍꯧꯗ ꯅꯈꯣꯡ ꯑꯗꯣ ꯊꯥꯡꯖꯤꯟꯒꯤ ꯍꯣꯠꯅꯕꯗꯤ ꯅꯊ꯭ꯋꯥꯏ ꯑꯗꯣ ꯃꯥꯡꯖꯒꯦ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡꯁꯤꯟꯕ ꯑꯣꯏꯗꯣꯏꯔꯣ? ꯑꯩꯅ ꯐꯝꯂꯤꯕ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛ ꯌꯧꯅꯤꯡꯉꯤ ꯅꯠꯇ꯭ꯔꯥ? ꯑꯗꯨꯕꯨ ꯌꯧꯕꯗꯤ ꯉꯝꯗꯦ꯫ ꯍꯥꯏꯕꯤꯒꯤ ꯇꯥꯖꯧ, ꯂꯩꯔꯦꯟꯕꯤ ꯑꯩꯒꯤ ꯃꯤꯠꯂꯨꯗꯤ ꯀꯪꯕ ꯀꯧꯕ ꯅꯥꯏꯔꯔꯣꯏ꯫ ꯂꯦꯞꯇꯅ ꯅꯣꯡꯖꯨ ꯑꯁꯤꯗꯤ ꯍꯩꯊꯍꯜꯂꯅꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯆꯤꯒꯣꯡꯂꯩ ꯃꯍꯥꯛꯊꯛꯀꯤꯅꯤ꯫ ꯆꯤꯒꯣꯡꯂꯩ ꯀꯅꯥꯅꯣ? ꯍꯪꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯍꯪꯅꯤ꯫ ꯃꯍꯥꯛ ꯅꯨꯖꯥ ꯑꯣꯏꯕꯤ ꯑꯃꯈꯛꯅꯤ꯫ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯖꯥ ꯑꯣꯏꯕꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯃꯇꯝꯅ ꯑꯗꯨꯃꯛ ꯄꯨꯖꯔꯛꯀꯅꯤ꯫ ꯃꯍꯥꯛꯊꯛ ꯃꯥꯂꯦꯝ ꯎꯐꯨꯜ ꯀꯥꯗꯨꯅ ꯀꯟꯅ ꯂꯥꯟꯊꯦꯡꯅꯔꯤ꯫ ꯃꯤꯑꯣꯏꯕꯅ ꯅꯣꯡꯃꯇ ꯊꯥꯖꯗꯕ, ꯍꯥꯏꯔꯕꯁꯨ ꯊꯥꯖꯕ ꯉꯝꯂꯣꯏꯗꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯒꯤ ꯂꯩꯃꯀꯣꯜ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯉꯥꯡ ꯄꯥꯛꯇꯛꯅ ꯏꯃꯨꯅ ꯏꯆꯦꯜ ꯑꯣꯏꯅ ꯆꯦꯜꯂꯤ꯫ ꯑꯩꯅ ꯍꯥꯏꯕ ꯇꯥꯏꯕꯪ ꯀꯅꯥꯕꯅ ꯇꯥꯗ꯭ꯔꯤ꯫ ꯑꯗꯨꯅ ꯂꯩꯔꯦꯟꯕꯤ ꯑꯩꯒꯤ ꯏꯇꯤꯛ ꯏꯒꯨꯜ ꯑꯁꯤ ꯎꯠꯇꯨꯅ ꯑꯀꯟꯕ ꯅꯣꯡꯁꯨ ꯍꯩꯊꯍꯟꯕꯅꯤ꯫ ꯍꯥꯎꯉꯝꯇꯣꯟ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯃꯨꯟꯅ ꯇꯥꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯅꯣꯡꯅ ꯈꯥꯛꯂꯛꯄꯗꯨꯗ ꯋꯥꯈꯜ ꯑꯗꯨ ꯆꯣꯏꯊꯣꯛꯂꯨꯏ꯫ ꯃꯤꯠꯃꯥꯡꯗ ꯂꯩꯔꯝꯕ ꯅꯨꯡꯄꯥꯛꯇ ꯐꯝꯂꯝꯕ ꯅꯨꯄꯤ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯣꯏꯅ ꯂꯩꯅ ꯌꯦꯡꯕꯗꯁꯨ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯑꯃꯨꯛꯀꯁꯨ ꯅꯣꯡ ꯑꯗꯨ ꯃꯈꯣꯜ ꯍꯧꯅ ꯈꯥꯛꯂꯛꯂꯦ꯫ ꯍꯟꯗꯛꯃꯨꯛꯀꯤ ꯑꯁꯤꯗꯤ ꯇꯥꯏꯕꯪꯗꯁꯨ ꯑꯁꯦꯡꯕ ꯈꯥꯛꯄ ꯅꯣꯡꯊꯥꯡꯅꯤ꯫ ꯍꯥꯎꯉꯝꯇꯣꯟ ꯑꯗꯨ ꯇꯨꯝꯂꯝꯕꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯂꯤ꯫ ꯃꯤꯀꯞ ꯍꯦꯛ ꯊꯣꯛꯄꯒ ꯃꯅꯥꯀꯣꯡ ꯑꯗꯨꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯀꯣꯏꯂꯥꯡ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯏ꯫ ꯍꯥꯎꯉꯝꯇꯣꯟ ꯑꯗꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯄꯨꯛ ꯍꯧꯒꯠꯂꯤ꯫ ꯃꯃꯥꯅ ꯄꯥꯎ ꯇꯝꯂꯛꯏ, ꯏꯆꯥꯗꯤ ꯅꯤꯡꯉꯥꯏꯗꯅ ꯑꯗꯨꯃꯛ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯏꯆꯥꯅ ꯇꯨꯝꯕꯕꯨ ꯏꯃꯥꯅ ꯍꯧꯗꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯏꯆꯥꯅ ꯍꯧꯒꯠꯂꯛꯄ ꯉꯥꯏꯔꯝꯕꯅꯤ꯫ ꯇꯨ ꯇꯥꯔꯕ꯭ꯔꯥ? ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯊꯣꯛꯇꯨꯅ ꯀꯣꯏꯂꯥꯡ ꯂꯥꯡꯅꯔꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯑꯁꯤ ꯑꯍꯤꯡꯅꯤ꯫ ꯍꯥꯎꯔꯩꯈꯣꯡ ꯏꯆꯦꯜꯅ ꯇꯣꯔꯕꯥꯟ ꯐꯛꯀꯥꯏꯗꯨꯅ ꯏꯃꯥꯏ ꯄꯥꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯂꯤ꯫ ꯃꯤ ꯄꯣꯡ ꯆꯦꯟꯊꯈꯤꯕ ꯌꯥꯎꯔꯤ꯫ ꯌꯨꯝ ꯀꯩ ꯇꯦꯛꯅꯔꯤ꯫ ꯆꯠꯂꯣ, ꯅꯁꯨꯡꯅꯪ ꯃꯥꯟꯅꯕ ꯀꯌꯥꯅ ꯏꯅꯞꯄ ꯍꯣꯠꯅꯔꯤꯕꯁꯦ ꯅꯪꯁꯨ ꯌꯥꯎꯔꯨꯆꯣ꯫ ꯏꯃꯥꯗꯤ, ꯏꯃꯥ ꯅꯪꯅ ꯀꯝꯗꯧꯕ? ꯑꯁꯨꯛ ꯀꯟꯕ ꯅꯣꯡꯖꯨ, ꯑꯁꯨꯛ ꯈꯨꯗꯣꯡꯊꯤꯕ ꯇꯥꯟꯖꯥꯁꯤꯗ ꯁꯣꯜꯂꯕꯤ ꯏꯃꯥ ꯅꯪꯅ ꯀꯔꯝꯅ ꯅꯥꯗꯣꯝ ꯇꯔꯛ ꯑꯍꯣꯕ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯧꯒꯗꯧꯕꯅꯣ? ꯏꯃꯥ, ꯅꯆꯥ ꯑꯩꯕꯨ… ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯕ ꯂꯣꯏ ꯐꯥꯠꯇ꯭ꯔꯤꯉꯩ ꯃꯃꯥ ꯂꯩꯉꯝꯂꯥꯅ ꯈꯨꯝꯖꯤꯜꯂꯛꯏ, ꯅꯪꯅ ꯅꯨꯡꯁꯤꯔꯤꯕꯁꯤ ꯀꯨꯔꯨ ꯀꯥꯔꯕ ꯅꯃꯥ ꯑꯩ ꯈꯛꯇꯔꯥ? ꯅꯃꯥ ꯑꯩꯈꯛ ꯅꯨꯡꯁꯤꯕꯅ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯃꯍꯩ ꯌꯥꯜꯂꯅꯤ ꯈꯜꯂꯕꯔꯣ? ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯁꯤꯗꯤ ꯅꯪꯒꯤ ꯅꯃꯥ ꯅꯄꯥ ꯅꯠꯇꯕ꯭ꯔꯥ? ꯃꯈꯣꯏꯕꯨꯗꯤ ꯅꯨꯡꯁꯤꯕ ꯐꯥꯎꯕ ꯉꯝꯗꯕ꯭ꯔꯣ? ꯃꯈꯣꯏꯅ ꯑꯋꯥ ꯂꯥꯟꯖꯦꯟꯅꯔꯒ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯆꯨꯝꯕ꯭ꯔꯥ? ꯅꯃꯥ ꯑꯩꯕꯨ ꯅꯨꯡꯁꯤꯕꯗꯒꯤꯗꯤ ꯈꯨꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯅ ꯍꯦꯟꯅ ꯃꯌꯥꯏ ꯌꯥꯡꯒꯅꯤ꯫ ꯆꯠꯂꯨ, ꯊꯨꯅ ꯆꯠꯂꯨ, ꯊꯦꯡꯊꯔꯒꯅꯨ꯫ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯏꯅꯞꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯗ ꯅꯪꯁꯨꯅꯦ ꯌꯥꯎꯁꯤꯜꯂꯨꯆꯣ꯫ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯃꯥꯏꯁꯨ ꯂꯩꯔꯛꯀꯅꯨ꯫ ꯁꯣꯜꯂꯕꯤ ꯅꯃꯥ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ꯫ ꯌꯨꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯝꯒꯦ꯫ ꯅꯣꯡ ꯑꯁꯤ
ꯀꯟꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯀꯥ ꯍꯦꯟꯅ ꯑꯋꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯆꯠꯂꯨ ꯏꯆꯥꯅꯨꯄꯥ, ꯈꯨꯂꯥꯛꯄꯒꯤ ꯌꯥꯊꯪ ꯏꯟ, ꯈꯨꯟꯖꯥ ꯃꯤꯌꯥꯝꯒꯤ ꯊꯋꯥꯏ ꯀꯟꯅꯕ ꯅꯊꯧ ꯁꯤꯟꯊꯥ ꯄꯥꯡꯖꯔꯨꯔꯣ꯫ ꯅꯃꯥ ꯑꯩꯅ ꯉꯝꯅꯕ ꯕꯣꯔ ꯄꯤꯔꯕꯅꯤ꯫ ꯍꯥꯎꯉꯝꯇꯣꯟ ꯑꯗꯨ ꯃꯃꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯂꯝꯂꯒ ꯀꯥꯏꯅ ꯌꯥꯊꯪ ꯅꯤꯖꯔꯒ ꯃꯃꯥꯡꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯆꯦꯟꯅꯔꯤꯕ ꯃꯔꯛ ꯑꯗꯨꯗ ꯌꯥꯎꯁꯤꯟꯈ꯭ꯔꯦ꯫ ꯍꯥꯎꯔꯩꯈꯣꯡ ꯇꯨꯔꯦꯜꯒꯤ ꯏꯃꯥꯏꯗꯨ ꯄꯥꯊꯣꯛꯅ ꯆꯦꯜꯂꯤ, ꯏꯔꯩꯁꯨ ꯐꯅ ꯀꯜꯂꯤ꯫ ꯅꯨꯡꯊꯤꯜ ꯄꯨꯋꯣꯞꯇꯒꯤ ꯂꯦꯞꯇꯅ ꯇꯥꯔꯛꯈꯤꯕ ꯅꯣꯡꯗꯨꯁꯨ ꯑꯀꯟꯕ ꯅꯣꯡꯖꯨꯗ ꯀꯟꯅ ꯍꯩꯊꯔꯤ꯫ ꯑꯍꯤꯡꯁꯤ ꯐꯥꯎꯕ ꯂꯦꯞꯄ ꯀꯧꯕ ꯂꯩꯇ꯭ꯔꯤ ꯅꯣꯡ ꯑꯁꯤꯅ꯫ ꯇꯨꯔꯦꯜꯒꯤ ꯏꯔꯥꯎꯈꯣꯜꯁꯨ ꯑꯀꯤꯕ ꯃꯁꯛ ꯑꯣꯏꯔꯦ꯫ ꯃꯤꯌꯥꯝ ꯑꯗꯨ ꯇꯣꯔꯕꯥꯟꯗ ꯂꯦꯞꯇꯨꯅ ꯋꯥꯅ ꯐꯩ ꯁꯥꯗꯨꯅ ꯂꯩꯔꯥꯏ ꯑꯗꯨ ꯉꯥꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯈꯔ ꯑꯃꯅ ꯂꯩꯕꯥꯛꯅ ꯏꯅꯞꯇꯨꯅ ꯏꯃꯥꯏ ꯑꯗꯨꯗꯒꯤ ꯍꯦꯟꯒꯠꯅ ꯈꯥꯒꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯈꯔ ꯑꯃꯅ ꯐꯛꯂꯣꯡ ꯁꯥꯔꯤ꯫ ꯃꯍꯩ ꯃꯤꯌꯥꯝ ꯑꯗꯨ ꯏꯔꯥꯡ ꯂꯥꯡꯏ꯫ ꯑꯁꯨꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯊ꯭ꯋꯥꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯋꯥꯅꯔꯦ꯫ ꯉꯥꯏꯍꯥꯛꯇꯤ ꯃꯈꯣꯏ ꯄꯨꯝꯕꯅ ꯏꯅꯞꯅꯕ ꯍꯣꯠꯅꯔꯦ, ꯑꯗꯨꯕꯨ ꯀꯜꯂꯕ ꯏꯆꯦꯜ ꯑꯗꯨꯒꯤ ꯏꯔꯩꯒꯤ ꯁꯥꯐꯨꯅ ꯌꯩꯕꯗ ꯄꯨꯝꯅꯃꯛ ꯑꯗꯨ ꯂꯣꯏꯅ ꯑꯔꯦꯝꯕꯗ ꯇꯥꯔꯦ꯫ ꯅꯣꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯄꯒ ꯃꯁꯥ ꯑꯗꯨ ꯄꯥꯡꯒꯜ ꯊꯣꯛꯇ꯭ꯔꯦ꯫ ꯃꯤꯌꯥꯝ ꯑꯗꯨ ꯑꯃꯨꯛ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯟꯅꯔꯦ꯫ ꯇꯨꯔꯦꯜ ꯂꯩꯔꯥꯏ ꯊꯤꯡꯕꯗꯤ ꯂꯦꯞꯄ ꯀꯧꯕ ナꯏꯗꯅ ꯄꯟꯊꯤꯡꯖꯤꯜꯂꯤ꯫ ꯃꯈꯣꯏꯅ ꯑꯃꯨꯛ ꯊꯤꯡ, ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯅ ꯑꯃꯨꯛ ꯅꯝꯈꯥꯏ, ꯑꯃꯨꯛ ꯊꯤꯡ, ꯑꯃꯨꯛ ꯆꯦꯟꯊꯈꯤ꯫ ꯀꯥꯔ ꯅꯥꯟꯊꯒꯨꯝ ꯊꯣꯛꯂꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤꯗꯤ ꯀꯜꯂꯕ ꯏꯆꯦꯜ ꯑꯗꯨꯗ ꯏꯇꯤꯟꯈ꯭ꯔꯦ꯫ ꯃꯥꯏꯀꯩ ꯈꯪꯗꯅ ꯀꯧꯁꯤꯡꯒꯨꯝ ꯆꯦꯟꯊꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯂꯨꯔꯕ ꯐꯤꯚꯝ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯃꯈꯣꯏꯒꯤꯗꯃꯛ ꯊꯃꯣꯏꯗ ꯅꯤꯟꯗꯥ ꯇꯧꯅꯔꯤ꯫ ꯑꯃ ꯆꯦꯟꯊꯈꯤ, ꯑꯅꯤ ꯆꯦꯟꯊꯈꯤ, ꯑꯁꯨꯝ ꯇꯧꯕꯅ ꯈꯨꯟꯖꯥ ꯈꯔꯒꯤ ꯃꯊ꯭ꯋꯥꯏꯗꯤ ꯈꯥꯡꯉꯨꯊꯛꯇ ꯃꯥꯡꯕ ꯍꯧꯅꯈ꯭ꯔꯦ꯫ ꯃꯌꯥꯝ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯦꯛꯁꯤꯟꯅ ꯂꯩꯕ ꯍꯧꯅꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯅꯤ꯫ ꯆꯨꯔꯤꯕ ꯅꯣꯡ ꯑꯗꯨꯗ ꯈꯥꯛꯄ ꯂꯥꯎꯕꯒ ꯂꯣꯏꯅꯅ ꯀꯥ ꯍꯦꯟꯃꯟꯈꯤꯕꯅ ꯃꯥꯏꯀꯩ ꯃꯔꯤꯁꯨ ꯄꯨꯡꯃꯝ ꯃꯝꯂꯤ꯫ ꯑꯀꯟꯕ ꯅꯨꯡꯁꯤꯠꯁꯨ ꯏꯔꯣꯏꯅ ꯁꯤꯠꯄꯒ ꯈꯨꯜꯒꯤ ꯃꯜꯂꯕ ꯌꯨꯝꯁꯤꯡ ꯑꯗꯨ ꯍꯨꯝꯗꯣꯛꯇꯨꯅ ꯇꯦꯛꯄ ꯂꯣꯏꯅ ꯌꯥꯎꯅꯔꯦ꯫ ꯃꯁꯤꯗꯅꯤ ꯂꯩꯉꯝꯂꯥꯒꯤ ꯃꯜꯂꯕ ꯌꯨꯝ ꯑꯗꯨꯁꯨ ꯅꯨꯡꯁꯤꯠꯅ ꯍꯨꯝꯗꯣꯛꯈꯤꯕꯗꯨ꯫ ꯂꯩꯉꯝꯂꯥ ꯐꯃꯨꯡ ꯑꯗꯨꯗ ꯃꯁꯥꯗꯨ ꯇꯥꯁꯤꯟꯗꯨꯅ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯌꯥꯝꯅ ꯋꯥꯖꯅ ꯁꯨꯡꯖꯤꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯁꯥ ꯑꯗꯨ ꯏꯪꯕꯅꯁꯨ ꯂꯥꯏꯍꯧ ꯍꯧꯔꯦ꯫ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯈꯥꯡꯂꯤ꯫ ꯃꯍꯥꯛꯀꯤ ꯍꯣꯔꯕ ꯃꯜꯂꯕ ꯌꯨꯝ ꯑꯗꯨ ꯅꯨꯡꯁꯤꯠꯅ ꯍꯨꯝꯗꯣꯛꯄꯤꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯐꯃꯨꯡꯗ ꯐꯝꯂꯤꯕ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯅꯣꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ꯫ ꯑꯍꯜꯒ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯁꯥ ꯑꯗꯨ ꯂꯩꯃꯟꯒ ꯂꯩꯕꯒ ꯑꯏꯪꯕ ꯈꯥꯡꯕ ꯉꯝꯗꯕꯒ ꯅꯣꯡꯅꯒ ꯃꯁꯥꯗꯨ ꯆꯣꯠꯄ ꯄꯨꯝꯅꯃꯛꯁꯤ ꯄꯨꯂꯞ ꯄꯥꯁꯤꯟꯗꯨꯅ ꯂꯩꯉꯝꯂꯥ ꯑꯗꯨ ꯐꯝꯂꯝꯕꯗꯒꯤ ꯁꯠ ꯇꯨꯊꯈ꯭ꯔꯦ꯫ ꯃꯁꯤꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯍꯥꯎꯉꯝꯇꯣꯟꯗꯤ ꯀꯟꯅ ꯄꯟꯊꯤꯡꯉꯤ, ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯑꯔꯦꯝꯕ ꯇꯥꯔꯦ꯫ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯦ꯫ ꯍꯥꯟꯅꯗꯒꯤ ꯐꯤꯚꯝꯗꯤ ꯂꯨꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯥꯀꯟꯗꯒꯤ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯛꯏ꯫ ꯈꯣꯟꯖꯦꯜꯁꯤꯡ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯑꯗꯨꯃꯛ ꯇꯥꯏ, ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯗꯗꯤ ꯇꯦꯡꯊꯥꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃꯒ ꯏꯔꯣꯏꯅꯔꯛꯏ꯫ ꯃꯆꯥ ꯃꯋꯥ ꯀꯥꯏꯅꯕꯒꯤ ꯇꯦꯡꯊꯥꯅꯤ꯫ ꯃꯅꯥꯀꯣꯡꯗ ꯇꯥꯔꯛꯂꯤꯕ ꯑꯁꯤ ꯍꯥꯎꯉꯝꯇꯣꯟ ꯂꯥꯏꯔ ꯈꯥꯡꯄꯣꯛꯇ ꯃꯗꯣꯝ ꯇꯔꯛ ꯂꯩꯍꯧꯕꯤ ꯁꯣꯜꯂꯕꯤ ꯃꯃꯥ ꯂꯩꯉꯝꯂꯥ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯤ꯫ ꯅꯤꯡꯁꯤꯡꯕꯒꯤ ꯆꯩꯅꯥ ꯑꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯊꯥꯡꯒꯦ ꯍꯥꯏꯅ ꯇꯧꯏ, ꯑꯗꯨꯕꯨ ꯃꯈꯣꯡ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯆꯦꯠꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯒꯨꯝ ꯊꯣꯛꯂꯔꯦ꯫ ꯃꯤꯠꯃꯥꯡꯃꯛꯇꯗ ꯎꯔꯤꯕ ꯎꯅꯥꯏꯗ꯭ꯔꯕ ꯁꯛꯇꯝ ꯑꯁꯤ ꯑꯅꯥ, ꯑꯀꯟꯕ ꯏꯆꯦꯜ, ꯑꯀꯟꯕ ꯅꯣꯡꯖꯨ ꯑꯗꯨꯗ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯁꯤꯔꯕꯁꯨ ꯁꯤ, ꯆꯪꯂꯕꯁꯨ ꯆꯪ, ꯑꯆꯧꯕ ꯏꯔꯦꯜ ꯑꯁꯤꯗ ꯉꯝꯅꯃꯛ ꯏꯅꯞꯂꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯉꯝꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨꯅ ꯇꯥꯏꯕꯪ ꯁꯤꯟꯕ ꯃꯄꯨ ꯃꯍꯥꯛꯀꯤ ꯅꯣꯡꯗꯝꯅꯤ꯫ ꯃꯇꯝ ꯑꯗꯨ ꯈꯔ ꯉꯥꯟꯊꯣꯔꯛꯂꯕ ꯃꯇꯝꯅꯤ, ꯑꯗꯨꯕꯨ ꯃꯥꯏꯀꯩ ꯃꯔꯤꯗꯤ ꯑꯗꯨꯃꯛ ꯍꯥꯟꯅꯒꯤ ꯐꯤꯚꯝ ꯑꯗꯨꯗ ꯃꯝꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯤ ꯑꯅꯥ ꯀꯌꯥ ꯑꯃ ꯌꯥꯎꯅꯈ꯭ꯔꯦ꯫ ꯇꯨꯔꯦꯜꯒꯤ ꯀꯜꯂꯕ ꯏꯆꯦꯜ ꯑꯗꯨꯅ ꯍꯛꯆꯥꯡ ꯀꯌꯥ ꯆꯦꯟꯊꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯑꯗꯨ ꯎꯔꯒ ꯍꯥꯎꯉꯝꯇꯣꯟꯗꯨ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯂꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯅ ꯅꯣꯡꯃ ꯂꯦꯞꯄ ꯂꯩꯇꯅ ꯆꯨꯗꯨꯅ ꯂꯩꯔꯦ꯫ ꯍꯥꯎꯉꯝꯇꯣꯟ ꯃꯌꯨꯝꯗ ꯍꯜꯂꯨꯗ꯭ꯔꯤ꯫ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯑꯗꯨꯃꯛ ꯂꯩꯔꯦ꯫ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯔꯁꯤꯡ ꯑꯗꯨꯁꯨ ꯀꯔꯤꯁꯨ ꯆꯥꯅ ꯊꯛꯅꯗ꯭ꯔꯤ꯫ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯀꯥꯎꯔꯤ, ꯑꯗꯨꯕꯨ ꯃꯁꯥ ꯑꯗꯨ ꯆꯣꯛꯊꯕꯅꯗꯤ ꯌꯥꯗ꯭ꯔꯤ꯫ ꯍꯥꯎꯉꯝꯇꯣꯟ ꯃꯁꯥ ꯑꯗꯨ ꯋꯥꯕꯅ ꯍꯦꯟꯃꯟꯈ꯭ꯔꯗꯨꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯎꯒꯤ ꯃꯈꯣꯡ ꯑꯃꯗ ꯃꯅꯝꯅ ꯉꯥꯊꯗꯨꯅ ꯐꯝꯂꯤ꯫ ꯃꯃꯤꯠ ꯑꯗꯨ ꯐꯖꯅ ꯄꯥꯡꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯎꯏꯔꯤ ꯎꯏꯔꯤ ꯄꯥꯡꯕ ꯃꯃꯤꯠ ꯑꯗꯨꯅ ꯃꯥꯡꯗ ꯈꯣꯡꯂꯩ ꯌꯥꯡꯅ ꯆꯦꯜꯂꯤꯕ ꯍꯥꯎꯔꯩꯈꯣꯡꯒꯤ ꯏꯌꯥꯏꯗ
nupi amana wak-e hida tongduna lairibadu uri. Nupi adu maithongna momon noi kari karamba makhalgi karamba nungaibagi momon minok no haibadi matana khangani. Haifet nokpa minok adu jab leplega mamai adu onsilaktuna makhol adu mengna tapna hairai. Lokman ani samna pung isel ani itinpham haure khong maril ising saibi maril thaudu nungna wangna pangakpa thongjaugum thongpak ngakpa thongpak aduna kupsinba surung adugi manungdana tonganba taibang ama yengoi nongase tarakhini atat akham leitana tarakhini takhigani lairembi aigi mitlu pirang kangma nairoida adubu pumnamak oire hairabasu masigi ukaldi aina nangonda mangjauna tamkhrabani nong asi naithariba karigino aina haikidara jigonglei mahak thakini jigonglei asi kanano madamgi iselna marol naini yekpa saktam amakhakni sakpam asigi haktaktani chaina khongfeina kibasu hada sigonglei leikhongni ipik matoni ipungpung sana masu ngamjabi mapumana yeknaida yekhibi jigonglei leirang leinungsi haungam ton uiri tawriba adu mamit mana khangsingsing lai manglangi wahai gumba adu sonthang nana mana adu da taduna adumak leire jigonglei sikanano madamgi silna marona ni yekpa satama makhakni haungam ton ningsing lai nahanong ising jaibigi nungpakta phamduna leiramkhibi nupi adu aduga muksu haure khonggi torban laraida phamduna leiramkhiba nupi adu mahakna haikibadu ningsing lai akan manungsu malaklagani thawai kaya manglagani thawai hininglabadi surung adu sangu hangam ton phuk haugatli mamai adu leithokre lariba khunjamiyam adu puna kausinduna mahakna sumna hai turel maril hatharakpase aikhoina kayarak inaptunasu ngamba kawul leiroi mafam asida aikhoina dumak laisinba tarabadi aikhoi yebi thawai pumba mangduna toklagani aduna hausi aikhoi ising jaibi leriba mafam adumna sasi thawai hingnaba aikhoi mafam adumna sasi khunjamiyam adu hangam tongi matung induna ising jaibi tamna kallaba nongmarak aduda masasing adu ipat pathakhai khonglenkri